ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯗꯤ ꯅꯍꯥꯟꯒꯩꯗꯨꯒ ꯈꯔ ꯇꯣꯉꯥꯜꯂꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯗꯣ ꯍꯩ ꯃꯈꯜ ꯑꯁꯤꯟꯕ ꯍꯩ ꯃꯌꯥꯝꯁꯦ ꯑꯗꯩ ꯉꯁꯤꯒꯤ ꯁꯤꯒꯤ ꯆꯠꯅꯤꯁꯤꯒ ꯄꯨꯟꯅ ꯑꯩ ꯆꯥꯛꯇꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯊꯪ ꯃꯌꯥꯝ ꯁꯤꯒꯤ ꯍꯩꯅꯤꯡꯖꯣꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯁꯤꯃꯥꯅ ꯆꯥꯅꯕꯒꯤ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯑꯩ ꯁꯤ ꯑꯃ ꯆꯥꯔꯅꯤ ꯑꯗꯒꯤ ꯁꯤꯅ ꯀꯀꯥ ꯁꯥꯟꯇꯤ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯥꯟꯕ ꯒꯪꯒꯥ ꯕꯣꯔꯣꯏꯅꯤ ꯑꯗꯨꯒ ꯁꯤꯅ ꯃꯃꯥꯅ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯄꯗ ꯂꯩꯕꯤꯔꯛꯏꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯍꯧꯖꯤꯛꯇ ꯍꯦꯛꯎꯕꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯁꯤ ꯖꯨꯁꯤ ꯈꯨꯑꯣꯏ ꯑꯃꯅꯤꯕꯣ ꯍꯥꯎꯔꯅꯤ ꯀꯔꯤ ꯐꯤल्म कापना हेलमनी इबेमा नहीं दादो रे हाय मैम आई हुजे हई से सेम लोइरे अदो ऐसी चटनी से हुजे पबब चाबा हौजरागे थेंग्रनी नत्रदी अहान बदा आई यम चानिंगे जे सिगी हेनिंगयोम सिनेबको अदो आई सिगी चटनी सिदा लुप्पगे आइश 아, 맛있어. ꯃꯌꯥꯝ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯍꯩꯅꯤꯡꯖꯣꯝꯁꯤꯗ ꯆꯠꯅꯤꯁꯤꯗ ꯈꯨꯍꯥꯎꯁꯤꯗꯤ लोरे सी चटनी सी दिया hào bên nó hai nè một canh để em rồi đó củ hao mà thân chế rồi cái mèo máy hồi chứ còn lại xong mình tàu trở lại cái còn lại thì để xin rồi làm dân kìa làm mà xin nó già với anh kìa mà lùa đấy à mẹ mấy hồi chứ bồ rồi xem một test tàu ra cái cái máy tàu ga nó cá sản tí rồi đấy hết lực bên này xe chile na好呗wow đi lấy tê một cái sải nè còn đi mà mấy chữ quay ngang để bây giờ chặt sân lại cái ai cái tuần bì á tuần bì giao ra để videographer oi đi rồi cái chữ một cha ra cái phải nè làm gì mình nói gì
ꯃꯌꯥꯝ ꯃꯃꯥꯁꯨ ꯃꯁꯥꯗꯤ ꯈꯔ ꯉꯝꯗꯦꯕꯀꯣ ꯑꯔꯨꯝ ꯍꯧꯋꯦ ꯑꯗꯨꯏꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯒꯤꯁꯤꯗ ꯌꯥꯎꯅꯕꯒꯤ ꯂꯥꯛꯏꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯃꯃꯥ ꯑꯃꯈꯛꯇꯪ ꯆꯥꯎ ꯌꯥꯝ ꯆꯥꯔꯨꯅꯨꯀꯣ ꯑꯊꯨꯝꯕꯗ ꯆꯥꯎ ꯀꯣꯝꯂꯥꯗꯣ ꯈꯤꯇꯪ ꯅꯛꯁꯜꯂꯛꯎꯅꯦ ꯃꯃꯥ ꯌꯥꯏ ꯌꯥꯝ ꯀꯟ ꯌꯥꯎꯔꯛꯇꯦꯅꯦ ꯊꯨꯝꯕꯅꯤ ꯌꯥꯝꯅ ꯁꯤꯗꯤ ꯌꯥꯝ ꯊꯨꯝꯃꯦ ꯑꯗꯨ ꯆꯨꯝꯃꯤꯅꯦ ꯌꯥꯝ ꯊꯨꯝꯃꯤ ꯍꯥꯟꯅꯗꯤ ꯊꯣꯛꯄ ꯍꯧꯔꯛꯇ ꯉꯥꯏꯔꯤꯉꯩꯗꯨꯗꯤ ꯊꯨꯝꯃꯤꯅꯀꯣ ꯁꯤꯜꯂꯤꯗꯅ ꯑꯩꯅ ꯍꯥꯏꯕꯀꯣ ꯁꯤꯗꯤ ꯃꯀꯨ ꯊꯥꯔ ꯌꯥꯝ ꯁꯤꯟꯕꯗꯨꯅꯤꯅꯦ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯣꯀꯦꯜ ꯑꯣꯏꯒꯦꯔꯥ ꯑꯥꯎꯠꯁꯥꯏꯠ ꯃꯄꯥꯟꯒꯤ ꯑꯣꯏꯒꯦꯔꯥ ꯂꯣꯏ ꯊꯨꯝꯃꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅꯦ ꯌꯥꯝ ꯊꯨꯝꯃꯤ ꯍꯥꯎꯕꯅꯤ ꯁꯤ ꯐꯖꯅ ꯂꯩ ꯌꯥꯔꯦ ꯊꯨꯝꯃꯦ ꯍꯥꯎꯋꯤ ꯊꯨꯝꯃꯦꯗ ꯁꯤ ꯂꯩ ꯌꯥꯔꯦ 시주 시자오노 시자오노 ꯀꯣꯝꯂꯥꯁꯤ ꯂꯩ ꯌꯥꯔꯦ ꯆꯠꯅꯤ ꯊꯝꯃꯦ ꯍꯥꯎꯕꯅꯤ 나와 그럴 거고 ꯍꯩꯅꯤꯡꯖꯣꯝꯁꯤꯒ ꯆꯠꯅꯤꯁꯤꯒ ꯄꯥꯟꯅꯔꯕ ꯂꯣꯏꯔꯦ 시래다 떠이제 심당이 짜게라 마마 심당이 짜 지금 한이점자 시계 한옥점제 시간에 그냥 아톰 반찬 없는 거는 뭐 이게 돈미네 하우 얌남 또 시계나 과이 하우 뭐야 니나 박나 버지래 로라 아니야 아고 이거 좀 봐라 시마 얌 하우이 구하오 마니 낭 비약버세 하이바 yenge tu se simana haining jom pirai somda su bek ta su yauri ama su somda tu ai adu ganga boroi kakao vai dagi hai myam myam ai hujik hai cha ba loi re kyam hawi aseng ba khu hao ma adu khambra adu gi chutney du ga charadi amuena hawba helebako adu myam hujik sidi matam gi hai keno gumba haining jong gumba boroi adagi di komla gumba se matam gi hai ni na masi chaba ya bhabani na khoi di hujik ki chutney aina sembado aseng ba di khambra sigi chutney se Chinese ki video Thailand gumba da moi gi video tholak trane he haino atek pa ga prek prek la chikpado adu mahi do aina khalli ba hujik ki chini ngang machine asi or semi oirang mani aina aduna aina su sem semjal ni abako am jana gare मैम सो अमतंग ट्राई तौबियु अदुना मैम आई हुजिक चाबा लोरबनिना अमु हातंग पोथारगे अदुगो मैम ना आई वीडियो से नुंगाई बिबा तारगदी लाइक शेयर एंड सब्सक्राइब तौबिरमो खरमजरी